ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯟꯅꯤꯊꯣꯏ ꯁꯨꯕ ꯁꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯋꯨꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯔꯨꯕꯁꯤꯡ ꯑꯣꯛꯈ꯭ꯔꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯀꯣꯆꯁꯤꯡꯅ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯌꯥꯎꯔꯤꯕ ꯑꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯌꯁꯀꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯔꯗꯤ ꯃꯤꯌꯥꯝꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯈꯣꯝꯒꯠꯂꯒ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯊꯣꯏꯗꯣꯛꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯕꯒꯤ ꯊꯥꯛꯇꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC TS ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯗꯤꯃꯥꯄꯨꯔꯗꯒꯤ ꯂꯩꯉꯣꯏ ꯄꯨꯊꯣꯔꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯅꯤꯄꯥꯟ ꯃꯣꯠꯕꯨꯡ ꯐꯣꯔꯦꯁꯠ ꯕꯤꯠ ꯑꯣꯐꯤꯁꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯆꯠꯊꯔꯛꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ TV ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯏꯅꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯂꯛꯁꯃꯤ ꯀꯣꯡꯈꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯀꯨꯟꯅꯤꯊꯣꯏ ꯁꯨꯕ ꯁꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯋꯨꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯔꯨꯕꯁꯤꯡ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯡꯒꯤ ꯀꯣꯆꯁꯤꯡꯅ ꯑꯣꯐꯤꯁ ꯀꯥꯔꯛꯇꯕ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯌꯥꯎꯔꯤꯕ ꯑꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯌꯁꯀꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯜꯇꯤꯄꯔꯄꯁ ꯋꯨꯁꯨ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯌꯁꯀꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯀꯨꯟꯅꯤꯊꯣꯏ ꯁꯨꯕ ꯁꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯋꯨꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯑꯣꯚꯔꯑꯣꯜ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯨꯡꯗꯁꯨ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯀꯨꯝꯖꯥ 1938 ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯗꯨꯗ ꯃꯅꯤꯄꯨꯔꯅ ꯑꯣꯚꯔꯑꯣꯜ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯉꯝꯈꯤꯕ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯃꯦꯗꯜ ꯌꯥꯝꯅ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯒꯨꯖꯔꯥꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯁꯤꯗ ꯃꯦꯗꯜ ꯌꯥꯝꯅ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯃꯦꯗꯜ ꯌꯥꯝꯅ ꯂꯧꯕ ꯌꯥꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯋꯨꯁꯨ ꯃꯁꯥꯟꯅ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯂꯩꯇꯅꯕ ꯍꯣꯠꯅꯒꯅꯤ ꯃꯔꯛ ꯑꯁꯤꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯔꯗ ꯀꯣꯆꯁꯤꯡꯅ ꯑꯣꯐꯤꯁ ꯀꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯣꯆꯁꯤꯡꯅ ꯆꯠꯊꯕꯤꯒꯅꯨ ꯍꯤꯔꯝ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯎꯁꯨꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯥ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ ꯑꯃꯁꯨꯡ ꯀꯣꯆꯁꯤꯡꯅꯁꯨ ꯃꯇꯝ ꯆꯥꯅ ꯍꯟꯗꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯎꯁꯨꯒꯤ ꯅꯠꯇꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯌꯥꯒꯤ ꯀꯣꯆꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯀꯥꯗꯕ ꯁꯨꯝꯅꯒꯤ ꯀꯣꯆꯀꯤ ꯃꯤꯡꯕꯨ ꯂꯧꯕ ꯑꯣꯐꯤꯁꯇꯤ ꯀꯥꯕꯤꯗꯕ ꯑꯗꯨꯒ ꯃꯐꯝꯗ ꯆꯠꯄ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯇꯥꯔꯕ ꯃꯐꯝꯗ ꯆꯠꯄꯗ ꯃꯁꯛ ꯈꯪꯗꯕ ꯀꯣꯆ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯇ꯭ꯔ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯀꯣꯆꯁꯤꯡꯗꯨ ꯌꯥꯎꯗ꯭ꯔ ꯐꯥꯎꯕꯗ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯁꯥꯒꯤ ꯁ꯭ꯀꯤꯜ ꯍꯟꯕ ꯂꯩꯇꯕ ꯃꯄꯥ ꯃꯃꯥꯁꯤꯡꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯀ꯭ꯂꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯁꯥꯅ ꯏꯆꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯁꯤꯡꯁꯤ ꯑꯩꯅ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯒꯤ ꯑꯁꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯒꯤ ꯑꯁꯣꯟꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯇꯤ ꯂꯩ ꯍꯥꯏꯅꯗꯤ ꯇꯥꯟꯕ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯃꯗꯨꯒꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜ ꯑꯗꯨꯒꯤ ꯑꯐꯕ ꯂꯥꯛꯀꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯀꯣꯆ ꯑꯣꯖꯥꯁꯤꯡꯒꯤ ꯈꯨꯠꯇ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯂꯩꯕꯤꯕꯅꯤ ꯑꯗꯨꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯀꯥꯕꯤꯕ ꯍꯣꯏ ꯑꯩꯒꯤ ꯑꯆꯤꯟꯕꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯀꯥꯗꯕ ꯊ꯭ꯔꯨ ꯑꯥꯎꯠ ꯗ ꯏꯌꯔꯁ ꯑꯣꯐꯤꯁ ꯀꯥꯕꯤꯗꯕ ꯑꯣꯐꯤꯁꯇ ꯆꯠꯄꯤꯗꯕ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯏꯆꯥꯁꯤꯡꯁꯤ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯐꯥꯎ ꯈꯪꯉꯛꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯌꯥꯎꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯁꯥꯟꯅꯔꯣꯏ 94 ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ 30 ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯂꯤꯡꯌꯥꯟ ꯐꯤ ꯑꯃꯗꯤ ꯇ꯭ꯔꯣꯐꯤꯁꯤꯡ ꯈꯨꯠꯁꯤꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯌꯁꯀꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯌꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ S.S. ꯁꯥꯕ꯭ꯔꯥ ꯌꯁꯀꯤ ꯗꯥꯏꯔꯦꯛꯇꯔ T. ꯐꯨꯂꯦꯟ ꯑꯃꯗꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ L. ꯖꯌꯟꯇꯀꯨꯃꯥꯔꯅ ꯃꯊꯪꯁꯤꯅ ꯆꯤꯐ ꯒꯦꯁꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯨꯁꯨꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯋꯨꯁꯨ ꯃꯁꯥꯟꯅꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯁꯨ ꯎꯠꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ 15 ꯐꯥꯎꯕ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯟꯗꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯇꯥꯎꯂꯨ ꯑꯃꯗꯤ
Sanda eventa Manipurna gold kuntra manga silver taranipan amade bronze taramari puna medal hungfutare lauduna overall team champion oikibane. Hauziki matamda financial institution ama chalaiba haibasi araiba thabak nate financial institution kharadi miyamdagi yamlaba senfam khongalaga mangkiba ngaktani haina Makut Minister Yumnam Khemchana phongdokre wafam ase ngasi Moirangkhom Loklaw Bongda head office oiba Impal Finance Cooperative Thrift and Credit Society Limited IFCT CSLK Kunmapan Suba Mapok Kumon Thoramga Mari Lenana Manipur Press Club ta pangtokpa thoram amada Minister Khemchana phongdokhibani IFCT CSLG Managing Director W Guneswar amasong Modern College ki Hanagi Commerce ki Head of Department Oiramba T Gojendrona President Member Oiduna Pangtokiba Thoram Aduda Minister Khemchana hai Micham Miyamna Wana Tanjapa Sel Khomgalaga Lingba Financial Institution Sing gi Marakta IFCT CSL na amakwa amata leitana sanglaba chahi kunmapan miyam gi mateng panglamba ase thagataba ngamde Centralized Bank Singna Maram Bucharabadi Apunba Senfam gi Chada Taramatoi Taranitoi Chahigi Oina Lauraga Loan Piraba Matamasida Lanai Financial Institute Karana Tamada Invest Tauriba Senfam Adugi Chada Apum Sendoi Piriba Se Kadaidagi Senfam no Haiba Miamna Kangba Jumme Asigumba Chada Akum Takudingi Sendoi Piba Ngamliba Se Micham Miamdagi Kongatba Senfamna Shoidana Oigane Hauzikti Miamgi Asengba Kumangumal na Tanjaba Yamlaba Senfam Kaya Achoba Financial Institution Singna Kongalaga Mangna Kre Asigumba Fibam Asida IFCT CSL na amakwa amata yaudana miyamgi mateng pangba ngamba asimak achoba mai pakpa amani haina Minister Khemchana makhatana phongdoke Society also financial institute ama run tawai bisimasi alai topic late yam hot topic ko liba bibung kutumul khano lerba financial institute khara amadi aso paisa khopje laga mari bana ko gai lawa sam ula kada sin phomaga financial institute ke ba mayam sigi marakta Sei kumapan sumna remark apa letna len masih thaga ni ini masih dauka au huwa buku Haukiba numit kharani asida COVID-19 positive oibagi masing hengalak-labasu thoidokna mipainingai oidri hauzik lairiba phibam asi lakshin bangambagi thaktane adumakko COVID-19 laichaki chana kanglon adudi miyampuna ngakminasi haina Imphal West District ki DC TS Kiran Kumarna phongdorakle Wafum ase ngasi Imphal West District ki DC Office Complex ta leiba Kombirai Hall da kumjali singani kunmathoi amasong kunithoi gi Republic Day celebration ki March pasta makong mathang takraba band party atai contingent singamadi tongan ba department singda mana yenthokpaga mari lena na pangtokpa thoram amada DC Kiran Kumarna phongdokhibane thoram aduga mari lena na DC Kiran Kumarna hai COVID-19 laichona maram oiraga Republic Day celebration da makong mathang takraba singda mana matum yenthokpagi thoram ase kumjali singani kunmathoi dagi pangtoktana lakhe ngasi gi thoram ase Manipur gi governor yauna pangthokadabani adumako matang matam chadabana maram oiraga achamba mawongda sin langlaga thoram ase pangthokpane Lamdam asida hauzik oirakliba COVID-19 ki laichat ki fibam asigi matangda Health Department amasong lenga ki makok thongba singa adumak tatok tasin taunare hauzik fawbagi oinadi miyamda restriction thambagi wafam amada laitri adumakko tangai fadrabadi kari toba yabagi haibadu khanagani laichat asi hauzik fawbagi oina ka hena satiba fibam ama oidrabaso lenga ki maiketagi COVID care center sing kudakta thabak hauba yanaba amasong hospital singda ningthina thorang paikhatuna leire miyamna su laichat asidagi mapung fana ngakthokpa ngamnaba matam chana vaccine kapthokpiu haina DC Kiran Kumarna makhatana appeal tarakhe Mamangi chahi anida koigi Republic Day celebration taw matamda mayama sukhambiri duni koigi March past ki contingent sing band party sing March past sanupi ki nupa ki uniform category ki amadi gate construction teblo sabagi amadi special prizes adum piraga honorable governor na ek nongan maga tang kun terete hek pi bani sai covid manam mogedana ahan ba chahi 2020 ko 1 amadi 2020 ga tu bi koi function on organize of nam le na project koi mathang gi chahi nga ga do tu matam samna wali bani na yamna kuina khanara matungda masi price koi achamba function to yen to bani masi tabigo ngomda ba to office ki engagement na lagi ba ba official sing contingent sing ki koi mai office ta koi ki degi mi tharaga message thara koi price gi yon ni na function Transit pass kakte haiduna Dimapur dagi lengoi puthorakpa tata truck nipan Morbung Forest Bid Office na fazan kibagi mayokta tongan ba driver gi loop singna ngarang ahing nongyai dagi Imphal Dimapur lambida chatharakiba matam kaktaba general strike ngasi yanaba purakpadagi handokre
Hiram asigi matangda Kangpokpi Forest Range ki DFO ga Manipur Drivers Association MDA, Senapati District Truck Drivers Union, Senapati District Truck Owners Association amadi Gorkha Drivers Association ki mihut singa wari sanaruraba matong paumi singa unaba amada MDA ki General Secretary KHA Sanjoy na hai thokriba thodok ado nakal animaki marakta paw faunadaba Hogdok na bawat patagi thokibani adumako Manipur gi Chief Minister N Biren amasong Forest and Environment Minister TS Bisozina matam chana meeting changlak patagi ngasi Kangpokpi gi DFO ga wari sanarba matung nakal ani gi marakta Yanaba Puraklay. Yanakiba Wafang Gimatung Ina Modbung Forest Bid Office na Fazan Kiba Tata Truck Nipan Mag Lengo Yauna Taduraklay. Asigumba Yanabagi Fibam Ama Puraklabanina, Haukiba Ahing Nongyadagi, Infaldima Perlambida, Kokiba Matam Kaktaba General Strike Kudaki Handoglay. Asigumba Bab Tanadaba Stingase Matung the Tok Tanaba Driver Stingnaso, Maung Maram Dagi, Transit Pass Kakpirao, Natrabade, Maduda Torokpa Afafatagi Tekchak Association Singasina Laure Hanaso, Sanjoy Namakatake. Kangpokpi District Modbung Range Office ta Dimapur degi lengoi phuro lakpa gari nipan khak pharaga laibu ngasi Manipur gi Honorable CM amasung Honorable Minister Sahib ka moi ani gi hiyeng makhada DFO Sahib ka phamindarba matungda Manipur Driver Association gi miyoi singa bahap tanadaba amasung nungai nadaba leramba punama nasanaba ma porakpadegi hariba gari nipan du thadok pire amasung akoina lambida matam kaktaba tawjaramba bando gari jingde thadok pirabanina akoiju ballado hojiptegi hona hantoksare unload tawkiba langoi jingju adum pithora age hena adum habire adum Dimapur dagi Lengoi Buduna Lakba Tata Truck Nipan Fazan Kibagi Mayokta Manipur Drivers Association MDA Senapati Truck Drivers Union STDU amadi Senapati Truck Owners Association STOA na Hokiba Ahing Nongyadagi Infal Dimapur Lambida Chatharakiba Matam Kaktaba General Strike adu Maram Chade Dimapurda Panduna Ladiba Gari Singase Karigumba Soyangam Thorak Labadi Madugi Tekcha Kumnamak MDA na Pugadabani Haina All Manipur Road Transport Drivers and Motor Workers Union AMRT DMW na Kangalagli Infal Dimapur Lambida Chathariba General Strike asigi matangda asi Sekmai gi mafam amada All Manipur Road Transport Drivers and Motor Workers Union AMRT DMW na Sinduna Paugi mifam ama pangtokre Paugi mifam aduda All Manipur Road Transport Drivers and Motor Workers Union gi General Secretary Maimom Anil Maite na hai National Highway da kudakta ban kauba asi lona yadaba amane MDA na Infal Dimapur Lambida kudakta ban chatharakpa asi maram chade Hauzik Dimapur da Manipur gi gari kaya panduna lairibane Yamna wana ngangna duna Dimapur dagi thorokliba gari singase hauzik chathariba ban asina amo gari singase mauk tadubi amade maramda amuk thinduna thamle gari driver singase ki marakta anaba kaya amasu yauri haibagi paulei driver singidamak All Manipur Road Transport and Motor Workers Union na matam pumbada leple driver haibasi tungan khaidokpa yaba nate Cheng Buba Lengoi Puba amadi Hawaii Chengwai na Chengba Puba Kudingmak driver ngaktani Lengoi Puba gari fari haiduna driver Kudingmak pu awa famda tahanba haiba sidi laibak macha tadaba amane thawong asi union na yaba ngamloi haina so mahana makha taki MDA ba bisu leitaba adum laba driver nungsiba khangdaba driver nungsiba sapa moina national highway da kudukta pankor buse masi karigumba Dimapur da husi gari meyam sangba yadana leidiba gari meyam se karigumba akai atoi karigumba soyanga me tholko matamda MDA na madugi punamaki daita pugadabani aduga MDA na gari singsi asoiba angamba sibana ba tholak taragadi madugi risk punama Manipur government asu MDA gi mathakta lakor pam thokpa action du chapchana lakor pigadabani lengoi gari gi driver na ama cheng purokpa driver na ama awai purokpa driver na ama nate akoi chamana nuksi lengoi mapu singa forest department ga yanaba ma puraga tobadabani driver handyman sokpo eu All Manipur Road Transport Drivers and Motor Workers chauna leiri masidi natraga akhoi lengoi gi damakta lengoi pharaga akhoi driver me adigi arapadi ching manda awana thanga laiba aduga Manipur Praja punamaki chana tharnaba loina pusali driver me amse makoina pharaga harassment thamba abse aini yade masi mokoi gi mathakta Manipur government na chap chaba action am lakholaga mokoi bu MDA je pharaga jail da thamudabani Marak thana atember break amatang lominase Welcome you all to Minaku Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi.
First academic session will begin in April 2023 for classes 4 to 8. Hurry up for registration. Admission open. Manipur International University, Gari Awang Lekai, Airport Road, Imphal West. Undergraduate ki oina makata pizari ba coursing tamnabagi khudong jaba pizari. UGC na sakanglaba University asida highly qualified oiraba faculty members singna tongan the department tak kantigani amadi advanced computer lab, smart classroom, oriental library ki facility fangbuta natana attractive scholarship unique course ki khudong jaba su pizari. Chalibachai asigi August ki session hozaragani maram aduna akuba maro gidamak makada pizariba helpline number asida contact tawbiu. Manipur International University, Gari Awang Lekai, Imphal West. Ichabu mahitam hanba haibasi mama mapa singna machada piba ngamba khwaidigi chabu khudoni. Slopland Public School, biggest and the finest residential school, Manipur gi oina lemjuningai oiraba, mahitam ama oiriba, khwaidigi junaraba mafamda semgatlaba, CBSE the affiliate toba higher secondary school oiri. Ichasingbu admission tawiduna mama mapa singna machada piba ngamba khwaidigi chabu khudol oibiu, ichagi phazabalam chak sajati ahombadu ubiu, Slopland Public School Kongjom. Break matong miyambu taram nokchari makataba pau pizari. Ministry of Information and Broadcasting na Hufanipan Suba National Film Awards lisingani kun ngasi lauthokre. Mana fanglaba film singi manungda non-feature film gi kanglopta film division na puthokpa Haubam Pawan Kumar na direction piba maming leiraba Manipuri filmmaker Aribam Syam Sharma gi punsi warida yumfam oiba Babung Syam haina mingthonba film na Best Biographical Film taduna Rajat Kamal Award fangle. Mana asida lupa lising yangkai gi senfam yauri ningsing bayabadi Haubam Pawan Kumar hanasu National Award kya fangkraba naha oiriba Manipur gi sangnaraba filmmaker amane. Imphal East District ki Porompat Police Station ki manung chanba New Chekon Dalaiba New Kite NK Group Private Limited ki reception desk ta sakangdaba singna ngasi ayuk Chinese hand grenade amatam lamlay. Presto fangba pau ki matung ina hand grenade ado ngasi ayuk pung 8 minitara mangarom taba duwaida private finance company adu ki reception desk ta carry bag amagi manungda haptuna leiramba thengnabani hairi. Bom leibagi pau khek fangbaga Porompat Police ki team amana mafam aduda sangshinduna miyam mafam adudagi lamna chathokhanke. Tungda Manipur Police ki bomb disposal squad laktuna pung taraga minitara mga aduwaida bom adu lokhalaba matong pung tara mathoirom taba duwaida nongmaijing singkhongda dispose tauke hauzik maki oina kanana karigidamag bom adu thamlambano haibagi claim torokpa leitri hairi. Standard Welfare Club Wangbal lingkhat ki bagi choi yang khai mapung farak baga mari lenana club asigi Golden Jubilee Celebration ngasi Wangbal Multipurpose Community Hall da Khangabok Assembly Constituency ki MLA O Surja Kumar yauna pangthokre. Thorom aduda SWC Wangbal ge President H Munal Wangbal GP ge Pradhan H Manichandra Made Moirangi SDO M Ingo Chana Thoramgi atoba metung sing oina saryake Thoramgi sarugama oina club asigi laikidraba founder member singi mafamda laikatuna ikai khumnaba utpaga loinana uyan Wangbal khungi manungda laiba thoidok hendongna mai paglaba mahiroi sing amade COVID-19 laichat ki matamda miyamgi damang mateng pangkiba singda club ki maikedagi achamba pudol pot piduna ikai khumnaba utke Thorom aduga mari lenana MLA Surja Kumar na hai naha singna matam ngakna chatpagi hainabi thamnaba khonase matamgi magun ningthina khangbasu mathoktai Manipurda exam ama pangthokpa matamda takpi tampiriba oza amade institute singna mahiroi sing amaga sina hanbagi chanabi ama uragliba ase laibak thibane Aron balambida satuna fanglakpa position aduna punsida afaba mahei chaba ngamloi asigumba chanabi asi aikoi puna khonaduna muthalasi haina MLA Surja Kumar na makha taki Kumbi Municipal Council Ward Number 9 ge Kumbi Tera Khada Leiba Ibudau Sandong Khongbu Mangage
Community Hall da ngasi anirak suba oina free Aadhaar enrollment camp ama pangthokre nomogi oina pangthokiba camp aduga mari lenana Kumbi Municipal Council ge hanagi Vice Chairperson Wahengbam Bobisana Maike Asomge pokpadagi chahi manga fawbagi manungda leiba angang singidamak anirak suba oina camp asi pangthokpane camp asi mai pangnaba honabada achoba thodang lokhiba India Post Payment Bank Moirang Branch amashong Kumbi Branch Post Office ke Postmaster buso Bobisana thagatpa phongdokhe Pokpadagi sahi mga pabog manung dalaiba asimnaba angang sing pili bangang sing dalim na Aadhaar enrollment to bi program ase masi gatna taba ekoji sahi je ekoji mga pabog na taba dazo ekoi kapa ya bagi khudong chaba loinana Aadhaar asoiba leiba correction to ba update to bi khudong chaba go ekoi tibi ragadi hena asimnaba kana basing ase ekoi legini haina ekoi makidi thajab thamjari Sagolban Nepra Menjor Lekai da ngasi ayo pung 3:40 tabadagi pung 9:30 fawba Imphal West District ki commando team amana thigumbagi thabak chathakre ngasi gi operation aduda police na chingnaba yum yangkhaida thigumbagi thabak chathabaga loinana myoi 34 sakhangdokhe loinana bell out leiba yum nipan amada so thigumbagi thabak chathakhe adumakpu thigumbagi thabak chathaba aduda mipam mipun gi paudi leite haire India ki tara manga suba President Khanbagi Mikhalda NDA ki mirep Draupadi Murmuna President oina mai paglakwaga mari lenana ngasi border town morege Hill Tribal Council Office Complex ta harau tiamba phongdokpagi thoram ama pangthokre thoram aduda hanagi ADC ki Chairman Lukosei Jau hanagi ADC member Cecilia Haukif Convener Morris Small Town Committee amadi tongan tongan ba furup kaya gi luchingba sing amadi women organization singi member sing so saryake nungai ba phongdokpagi thoram aduda congratulations Draupadi Murmuji long live Modi ji haibana chingba kholaw kya miyam puna lauminakhe thoram aduga mari leinana Cecilia Haukimna hai malem gi democracy chatpa leibak singi marakta khwaidagi chawba leibak ama oiriba India gi yamna lemjaningai oiraba fam ama tribal nupi amada langthorpa se gi damak India gi Prime Minister Narendra Modi member of parliament sing amade member of legislative assembly singbo thagat pa phongdok le haina so mahana phongdokhe A tribal woman has been given the trust and responsibility to hold the highest post of the largest democracy of the world. We express our gratitude to the Honorable Prime Minister Modi ji, all MPs and MLAs of the country for electing Srimati Draupadi Murmu ji as the President of this great country, India. Ma'am, we wish you all the best from the general public of Indo-Myanmar border town More. Manipur Building and Other Construction Worker Welfare Board Government of Manipur ki Chairman oina ke Sarit Kumar bo hablakpada juri bam ki miyamna mahakul lei pareng phuktuna amade lengyan fi yanduna harau tiamna okre ngasi ayu pung 9:30 rom tabadu waida juri bam district ki Babuparada leiba Western Gata pangthokpa thoram adu yawba lakiba miyam loinana Kalimai imagi mandir da laikurum ke juri bam ki miyamna mahak oglamba adu basu ke Sarit Kumar singna thagat phongdokhe Marak thana aten break amatang lominase Apex Public School, Santnagar, Delhi 110084. CBSE affiliated. Admission open for 2022-23 session for classes 5 to 9 and 11 for all streams, science, commerce and humanities. Hostel facilities available for both girls and boys of classes 5 to 9 and 11 at affordable price. Features are highly qualified teaching staff, wide variety of sports activities, audio-visual smart classes,
world-class infrastructure. For local information, please contact 9899 699 355. Traffic ki niyom sing miyam pumna makini. Lambi chatpa amadi gari thauba matamda traffic ki niyom sing inbiyu. Ngangwa machugi mengan gi athradi lepiyu. Komla machugina chatnaba sem sabiyu. Amasung asangba machugina chatpiro. Gari thauningai matamda oiromda laisin bige khanbiragadi oirom thangba lenda tapna chatpiro aduga tapna laisin biyu. Yelomda laisin bige khanbiragadi yelom thangba lenda tapna chatpiro aduga laisin biyu. Sumna chatki hairagadi middle lenda chatpiyu. Gari thauba matamda mobile phone sizinabiganu. Gari thauduna chatpiba matamda seat belt fajinbiyu. Gari macha thaubiba matamda helmet uppiyu. Mayok nabada meter sani gi manungda gari laklagadi high beam light sizinabiganu. Mafam sindanaba parking tauba matamda mawong chumna gari khambiyu. Zebra crossing henjandana stop line da gari khambiyu. Break matung miyam butaram nokchari makataba pau pizari. Manipur lo na yataba mong da changlakpa mitop mian cha singna democratic imbalance oragliba ase thingnaba Chief Minister and Biren amasung India ki Prime Minister Narendra Modi da memorandum ama pisin krehaina Coordination Committee on Manipur Integrity Kokomi ki coordinator L Ratan Kumar amadi United Naga Council UNC ki Secretary S Milan anina thadorokpa charal amana haide. Memorandum aduda palliba maru oiba wafam singi matangda thadorokpa charal aduna hai Manipurda NRC update tawduna leiriba mitop mian cha sing khandoklaga makoi makoi gi maramda halankhina naba singadabani NRC update tawnaba sem sabagi mathakta Manipur State Population Commission ama atuba matamda linkatuna thabok paikhatkadabani Manipur state lengang na recognize tawdaba kungang kaya ama leiriba se recognize tawbiyo haina so memorandum aduda panki hairi Manipur gi saktam kanba ngamnaba NRC update tawbaga loinana cut-off base year ama semlaga mitop changlakpa thingadabani Manipur Legislative Assembly na so chapchaba waref ama lauduna Government of India da thabiyo loinana maram chadana logi wangmada khul kaya pangding da linkalagliba ase so thingnaba state ki oiba akanba lo ama su thambiyo haina charol asina makha tari India ki tara manga suba President Khanbagi Mikhalda NDA gi mireb Draupadi Murmuna opposition gi Yaswant Sinha bu maithiba piduna lebak asigi ahanba travel amasung ani suba India gi nupi President oiragani tha asigi tara nipan ta pangthokiba Mikhal adugi result ngarang laukthokibane Mikhal aduda NDA gi mireb Draupadi Murmuna bot apunba bot listing ani chamaga khumfumathoi bot belu oina lakh manga listing khumfutara taret chatret ka khumfutara taret pangkhe loinana opposition gi mireb Yaswant Sinhana bot listing amaga yangkhainipan bot belu oina punna lakh ani listing khumfumathoi subna khumfunithoi pangkhe apunba botar listing ahom chanigatara mapan thadakiba Mikhal aduda leibak asigi elected MP amade MLA singna parliament yauna leibak asigi tonga tongan mafam kunthra mathoida pot thadana kibane Draupadi Murmuna India ki Anova President oina khalakpada Prime Minister Narendra Modi amade BJP ki President JP Nadana New Delhi da leiba Murmu gi yumda satuna unabaga loinana thagatpa phongdokhe Manipur da sungarang numidang da Kangla gi nongchup thangba khojangda Chief Minister N Biren yauna lenga ki Minister MLA Singh amade BJP ki Karyakata Singna harau tayamba phongdokhe Manipur gi tongan maikai ahum gi entry gate singda mobile cargo amasung vehicle x-ray scanner thamnabagi mifam ama Chief Minister N Birena chair lauduna ngarang pangthokre Chief Minister Secretariat ki Cabinet Holda pangthokiba mifam aduda Mahut Minister Y Khem Chan Cabinet PD Minister L Susindro Fisheries Minister Haikam Dingo amade scanner sing asigi thambagi thabak paigadoriba FSL Systems Private Limited ke mihut sing so saryakhe x-ray scanner asina drug amade khulai na chingba polam sing purakpada line na khangdokpa ngamagi matangda FSL Systems Private Limited ki mihut singna slide kapthok tuna Chief Minister da sandongna take press ta phangba pawmagi matung ina mobile cargo amasung vehicle x-ray scanner singa se status ki tongan by entry point sing haibade more juribam amadi maugyata thamgani haire entry point sing maru oina moreda Assam Rifle check post ta chatok chasin tawriba miyamda check tobagi awaba khudong chadaba mayok nariba kok hannaba amasung lengak asina drug ki mayok ta sangsiliba War on Drugs 2.0 mission asida hena mating oinaba anoba thorang ase paikhalakpani haire Roadside Vendors Welfare Association ki maru oiba thomi ama oirambe Longjam Shasi Kala alias Nawe chahi 95 masage anaba amana maram oiraga ngarang
ikhang khanghaudana laikidre mahakna laikidabada mahaki mapuroiba amade machanupi ani hundoklame thangwaiban lorung pura lekai dege longjam Sasikalana hinglingai matamda lebak miyamgi thabak thoram singda hanba leitana yauramke hauzik street vendor gi nauna saba loiraba kaithal asi sanaba honabada achoba thodang loramba misak amasune longjam Sasikalagi thawai yautraba hakchang ado Paramban Kaithal New Temporary Market ta Roadside Vendors Welfare Association sinduna kaithal fambi sing amade tongan baluk ki lochingba singna haikalaikat tamduna ikai kumnaba utpagi thoram amasu ngasi pangthokre Sasikalagi mafamda miyamna ikai kumnaba utpa aduda Police Department na mating pangbibagi damak sililang liba singna thagatpaso phongdorakle Rural People's Educational and Development Organization Rupedo Langmaidongna chahi asigi posem amasung posem na lawba exam singda Yanglam Assembly Constituency ki oina makok mathang tarakraba mahiroi singda manapiduna puning thogatkre Laikhidraba Yumnam Tomba Yumnam Ongbi Tomcha Yumnam Mangol amade Yumnam Ongbi Sana Jawbibo ningsingba oina chahi kudingi pangthoktuna lakba kulumdoi suba Meritorious Award inthokpagi thoram ado ngarang Langmaidong Dramatic Union ki holda pangthokibane Yanglam SG MLA Dr. Yumnam Radius Yamna Chief Guest Oiduna Pangthokiba Thoram Aduda Sahi Asigi SSLC exam da taratari suba position da mai paklaklaba Thongjong Mei Lekai dagi Samjat Sabam Rishikesh kun suba position da mai paklaklaba Thongjaw Awang Lekai dagi Elangbam Saran Kumar amade kun manga suba position da mai paklaklaba Langmaidong Mamang Lekai dagi Yumnam Yaifaba Yauna subject topper oiraklaba Mahiroi Singda Manapiduna Puning Thogatki Sahi Asigi question na loba class 12 ki exam da tarakumdoi suba position da mai paklaklaba Tok pasing Mei Lekai dagi oinam Dharmajit amade Manipur University na lawba MA examination lisingani kunmatoida economics ki topper oiduna gold medal fanglaba tok pasing dagi oinam malem ngan ba maitai da so manapiduna puning thogat ki haire Indian Pancake Select Association of Manipur gi meneng makhada Imphal East District Pancake Select Association na yumbu oiduna ngarang dagi sekta Mei Lekai committee holda pre-teen, pre-junior, junior amade senior category gi manga suba star level pancake select championship lisangani kunithoi kulumdoi haudokre championship haudopagi thoram aduda lamlai SG MLA Hongban Tabam Ibomcha Handloom and Handicrafts Development Corporation Limited ki chairman Laistrom Syam Kumar Pancake Select Association of Manipur gi president Tilau Chana Saijangi ZP members Srimati Amom Jamini na chingbana maru oiba mitung sing oina soryakhe Manipur gi tungan ba district manga amade Manipur Police team yauna unit taruki nupa macha amade nupi macha sanaroi singna sarugyaduna championship ado pangthokba hauke numir khumni chungna pangthokadoriba championship asige khangalaba sanaroi singa se janiba chai asida Manipur na yumbu oiduna pangthokadoriba North East Championship da Manipur gi mahut sinduna sarugyagani championship asige media partner na MAMI TV na oike COVID-19 ki live chat asidagi nga thoknaba achomba action thorang khara nga na chapinaba MAMI TV gi maike degi ningsingzare madudi yumdagi hek chathopaga face mask upiyo miamaga gi marakta futaru ke rapa thambiyo mai me khu satoina hamdok piyo amade COVID vaccine kapa yarba sing sungsoi soidana COVID vaccine kap thoktuna live chat asidagi kanaba miampur honaminase aroibada maroiba pa amohana Kunithoi suba sub junior national wushu championship da saruk yaruba sing okre tongan ba discipline ke coach singna sanaroi sing takpi tambi da ba yauri ba si action lokhalagani haina yaske minister Govindas Konthok jamna phongdokre Financial institution ama chalai ba haibasi arai ba thabak nate financial institution khara de miam dagi yamlaba senfam khongalaga mangki ba ngaktani haina mahut minister Yumnam Khemchana phongdokre Haukiba numit kharani asida COVID-19 positive oibagi masing hangalaglabasu thoidongna mipainingai oidri haujik oiragliba fibam ase laksin bangambagi thaktani haina Imphal West District ki DCTS Kiran Kumarna phongdoragli Dimapurdagi laingoi puthorokpa tata truck nipan Modbung Forest Bid Office ta fazin kibagi mayokta ngarang ahing nongyai dagi Imphal Dimapur lambida chatharakiba matam kaktaba general strike yanaba purakpadagi handokre Pata asida MAMI TV Prime Time Manipur News la sinjare bideng tabir basingbu amuka hana kurumjare